Thawal Police Station gi manung chanba Wangjing New Market ta kwa maru mana yonba dukan amada masak khangdaba singna bom langsinduna pokhai halamle thangnana leiba dukan yauna akaya toy thokle Thaudok asi ngarang numidang pung 10:39 lom tabada thokibani hairi bom langsilamliba dukan adu hairok patri tawrangbam laikai bangmon leiraktagi ningthaujam Bijen Kumar atopaming Robin Singh chahi 95 apokpa laikhidraba angang singna fambani Bijen Kumar hana Indian Army oirambadagi thabaktagi potharaga leibani hairi Pawasina hai masak khangdaba sing aduna bom langsinduna pokhai halamlabat aduda dukan adugi satarda bom machetna fauduna chatkibagi dakfam sing leiramki amadi thangnana leiba Laisram Santi Devi Kaubi amagi khongup yonba dukan su akai atoi thohan kibaga loinana Santi Masasu dukan aduda ahing lektuna leiribani bom pokhairakpa amadi mahaki pot thampham mai chaklakpa aduda pakhat khiduna Santi su gyan mangduna wantharakhi hairi Thaudok aduga mari leinana Thawal Police Station gi team ama dukan aduda laktuna spot inquiry tawkhre police ki maikaidagi makhatana thigatnaba case amasu register tawre hainasu police ki paw amana hairi panba yabadi masak khangdaba singna bom langsinduna pokhai halamliba ningthaujam Bijen Kumar gi dukan asimaktada tha kharagi mamangdasu nongmai kapsilambagi thaudok laikhrabani